अहानबमक्तदा मयामबु खुरुमजरी ngasisu tongan Facebook page sindigi thadrakpa post kradang miyamda share tawjarake ahanba post ta sarangthem nirupamana thadrakpa post amagi matungina please stop this hana knowledge laitaba oiresu Miss Universe platform na transgender women luhonglaba mau amadi chahigi age limit laitaba mayamna fajabane khallaga set tawduna thamkhraba fajabagi definition bu body positivity any body shape size na chingba skin tone singbu accept tawbiba platform amani masagi advocacy amadi mayamgi mahut sinduna voice puthokpa ngamlaba miyoi sing ngaktane contestant pumba fajabagi tholakhiba ngaktanate manipur bu amadi denip kangjambu nungsibadagi atopa contestant amadi state ta hatred speed tawbiganu picture haptuna amadi any why season aduna haiduna mahakna post asida haigli atoba post amadana kaisa malengwa mana thadrakpa post amagi matungina ngasi ikhang khanghoduna unit ta ima ama chensil laklaga ibungo aigi bag tagi paisa huran khre misak todi noigi unit ki lambi somda sangki hai amukto age camera sida yengbiyu haidana kappaga laikhibadi aduki matik nungai jade ima aduna lerakbagi matung ina bazar dagi auto tongminarakpa nupi amana magi bag tudagi laukhiba male hai aikosu khodakta unit ta lemindaramba ichena singa nupi adu thibani phangkhidre yaragadi huran chinthi ki thabak se tawbigano wadana thabak suningdana migi maral mathum mi hoba tawbigano imaduno aibu kaidagi paisa na dukan gi pochai leideno haiduna unit manungda fammaga kappado aduki matik nungaijade atoba post amadana RK santhoi live movement na thadrakpa post amigi matungina Danube top 20 select tabada country kaya gi beauty pageant youtuber kaya na nainaba horake migi opinion view haibase lot piaba natte Amarom Lanchen Manoi Temate Tadropa post Amagina, Cookie Gayam Naba Maite Masa Bablo Loitong Mamdaki laptop you Harakli, Hanigi Siam Amagi Masazu Cookie the Mateng Pang with the Yawi Hari. Atoba post Amadana Roshan Shabam Natadropa post Amagi Matungina Wapham Amata Tamzage, Mi Ukini Kana Sahoge Lahoge Kanbo Waka Leplesi. Amambada ikaiba tamnasi handak Miss Universe competition da lamdam asigi su saruk yare masida sabeng dress ki wafamda lamdam asigi su satnabi ngaksi matam mafam tanza haidu laina khangna ngasigi malem phambak malem su uba haisi natabi isane isagi satnabi leile haina isa sina satnabi kayam khangle ngakle pangjare loine su mai gi satnabi leiri bani matang mafam matam khamina si natragana bhab taminaba bhab tana asigumba competition asi saru yaro si haibra professional oina leiriba fashion design singsu karigi tamnurino ha wakal pakum sumna piba ngamsi isa aikoi haisi amana mipum khudingna setningba dress set pada karisu kaide mafam matang matam khangna ngakna isagi satnabi su leina khangna natabida positive natabida negative ekta kayam yamna sengbo wakal oiriba hangmuni amukta Amaromdana RK Santhoi atopa post amadana mayam hauzik kuki gi yum khudingi lupa sangwa khaiba haure yum khudingi nupa la nyawnaba meeting tawbol loikhre moi lan gi sem sari Lanchen ban nongai them maitei gi atopa post amadana bablu loitong bamga loina riba singna mangondagi lapna leibiu maitei lifun Human Right Alert ki director bablu loitong bam asi maitei ama oiragasu kuki Singapore laga maitei gi mayokta thabak tawba miyoini mahaka loina riba sing mangondagi lapna leibiu haina maitei lipul tengol puba kaksing yumlem bam Pradip Chandran Phongdokra ngasi Manipuri Press Club ta pangthokhiba pawgi mifam amada yumlembam Pradip Chandran phongdokhibada mahakna mapandagi sangchilakpa illegal immigrant mayam ama mahakna shelter pibaga loinana mahakna mamangda PDF ki women wing gi commander ama lal mamangda Imphal da thamlambaga loinana nupi asigi leifam safam transport na chingba loinamak mahakna sinba langba tawrami loinana lan asi maitaina haubani haibana chingba tawduna human right ta che tharamle ngasi matang sta video seloi selage aina haibada soikibalan ki yarusu mayam puna manangak pi haibo wafam simtang thamjabaga lonena hojik phawba channel asibu subscribe tawbi dibe channel ausina subscribe amtang tawsin biraga channel asibu support tawbi haibo wafam simtang thamjabaga lonena ngasi mayam dagi kaina ne ba thanga du nijari